Manipur fair encounter da meeoi kayama leikhidraba fair encounter ne haiba thodokta meeoi lishing ama changa hena ngasi shu case chathaduna achumbo wild fangdana leiriba meeoi amakhak ne haib tare magi matamda chathaki besing masida mana lengak sasan pai ngai dana hat panatna upai lekti haikiba meeoi ama ngasi lengak sasan pai draba MLA opposition da leiriba matamda aikhoi masel hana sunabana warishin amata purakpa ngamloi haidana phongdorokpasi oja kamaini mai masi political gi oiba basan nena lobo yabra natraga lengak pairingai matamdana hatpanatna upai leitre haiba wafam phongdokpa ruling opposition da leirim matamdana akhoi masel hana bana warishin purakpa ngamoi haiba maithong ani panba leader amakak oigadoribra masi atopa MLA na ngambo ramagadi wahang simal amdabu suai adubo mana haidoki wafam ngasi hairagli wafam masi khena bse oja kamai nengbi tarangchen han Chief Minister oibiramba okram ibo binangaram phongdoki ba wafam si phongdo ibasigi mafam si hana ikoi ningjing minaba maroina tarangchen na chu pawde awdu tambigre hairoki matamama ojaoina horokpa duga hairoki ojaibo tombi ena khangnaba Hairok-tagi Kara-aga Manipur Education Minister ka woibina yamna kuina toromba pagi politician ama mahak si leikhidraba mahak si political assassination haigadra leige tongan ro masak pangdaba kulai paibasingna hat pa kari tauba Manipur da chathagiba political kenosingi manungda moirang them ibotombi su amani adugi context adudagi masaigi marang themi botombi leigidaba dugi ningsing banumit aduda magumba se adum ma themi botomgumba Manipur gi su toramba aduga hairoki oina su karakpa hairoki choba contribution toramba aduga leiba ki oina toramba politician ama leigidaba duda ekoi masen hanabagi context aduda su dum yengba yai aduga masaigi tarangsena haibireba ekoi masen hanabana afaba por oi haibasi context amna komi bina thambibo apamji hoji ki context asida adum yengasu Manipur gi 2020 gi me thiragi chatharakpa irang asigi manungda akoi gi atopa immigrant haitare mapandagi lakpa mitok mayam ama yauna ekoi meitei singi mathakta landarakpagi pot chatharagasu adugi manungduda konsin gibada adum Manipur manungdadi leiragadaba makoina hojiksi kharamana kukini haiba kharamana thadauni haiba adugi tongan ba identity gi eno mayam am leiragasu adum leiminaragadaba kambu kharadi dum yauri adugi context gi haiba su dum yengba yai aduga ngasai gi mana 2009 gi akoigi Pairamban Bazarda paidagi yamna sathiba thodo amoigeba Rabina Sanjit ki mihat ki matam maduda numit adu Manipur Assembly gi session phamingi gi maram akoigi matam soiba adugi keno tu tongnaba matamda ibo bina haigiba hatpanatana upai leite haidana haibagi amadi mamai tangdadi madugi wafamdu proceedings tagi lokthokhiba lokthokta tongan ba keno mayam ama leihre aduna hairibasi aikoina yengba yabada ngasai tarangsenna haibiba dumai tawdana politician sing asigi magi power pair kandana ama ngasai power paidringida power supai paidriba politician ama politics ta khongdarakpa mi amana ngasai political gi leiriba kenosida magi field sida India ki leiriba political system ai tare sigi system asida changdringida mana khanjaramba mana ujaramba magi ambitions tawningba mayam ama leiragasu system asida once sangraga matam madudadi akoigi chakra view changraga tholkpa yadabadona tawba adugi system duda ungaira kanda system dugi manung duda system dugi chatnabi lon chat aduda dum chatkidana adum haiba aduna power si paira kanda di pana pairiba power adu gi madu defend tawnana bu honaba matamda hairoidaba mayam ama adum haiba aduga power du paidra kandana magi masagi opposition da leiba aduga miyam general people gi mass ki karigi ihul ji hena amu
ngasai lengak tu paidraba matamdana hena miyamgi ihul miyamna phawriba keno mayamje adudana hena amuk khangba aduga urubagi adugi miyamgi ihuldu oiraga adum ngangba aduna ngasai nakal amaronda tarangchana haibiriba dumaina maithongani longbagi potsi adum akoigi magi personal character oidragasu leiriba political system asina ngasai politics asida sangrakanda panayamna keno toramba mi oiragasu political system dudagi nathopam system du nganma ngamdabanina ngasai adum system dugi keno duda icl duda dum yaura kanda power gi politics amadi ruling da lera kanda ruling gi wangang ngang da ba da bagi karigi mayama aduga Manipur Armed Forces Special Power Act 1980 da akoigi whole over the state of Manipur amamangai da ngalingai dagi 1960s dagi kari dagi Manipur Armed Forces Special Power Act chanaraga su aduga entire state ta chanagi bujidi 1980 dagi ni matam madu dagi di haurakanda akoigi 1528 ki fake encounter gi case ama leire aduna ibobina Chief Minister matamda yamna kahena magi matamduda fake encounter gi mayam ama chathagi bagi wari mayam ama report onari jiki 1528 sigi manungda ado aikoina sidai ube yaridi karino haiba matamda ibobigi matamda leiriba misagi government aduga adugi matung tarakpada oiraga su leiribi state government ase union government ki center ki yakha yenga thobak tobana ayamba oiba state ki magi leijariba federal ki power aduga magi state ki kenosi kaya keno tobangam daba se ibobigi matamdo oiraga su matamduda counter insurgency gi Manipur gi lalhoba singsi gi movement se kanna kan khalakpa matam sida ngasai gi center dagi akan ba keno siga loina na counter insurgency gi operation che chathana bo honara ko matamda lalho me abi tawna bo honara ko matamda hekta sigi keno singsi state ki leiriba khoi gi police ki role commando maruina commando ki kari gi keno yamna keno to bo makai tawrakanda mapungoina atai kenogi tampaki akoibadagi hendokpa ngamdaba agi phibam leiragasu tampaki lamdamdadi commando singi karigi state police ki kenosi aduki matik thona phaba aduki matik akoigi hai singbagi kenosi koina ubo phangi aduni leirisi aduna se hamu ne haitai amagi matamdo oigera amagi matamdo oigera sigi leiriba singsina adum leiriba Manipur gi political situation adu conflict situation asida any political party dagi oisunu aduga laiba any chief minister oisunu panayamna keno tawna nganga magasu power to power kanda di center gi leiriba yaka yenga kanda adum tawba aduga power to paidraba matam dadi khara free hoina adum miyam gi hulji khangaga adum loina bagi wangang bagi keno se adum lei haidana idmai thamjage